Akasbani Imphal Wahengbam Rajesh na pau pajari ahanbada maruiba pau Mukhyamantree Nongthomam Biren Singh na hairi Raijastagi khwaidagi sothaba jila singgi manungda ama oiramba Tamenglong jilana hauji khumang yangna chakholagliba asi atei jila singna tamjaningai ni Pradhan Mantri Narendra Modi na hayeng video conferencing gi khutangda District Hospital Thobalda Critical Care Block ama sanaba jatra hulagani State Surveillance Officer Dr. Sanasam Gopal Singh na hairi Manipur sadagi mida sandokpa laina sing thengnabada miyamgi mateng tangai phade GP Women College Gate Bomb Thamjilamabu Mahiroi Singna akan mamongda yaningdaba phongdokre thogdok asigi matangda police na thijinba hokre amasung Yuba Apada Mitra Scheme gi makhada lebak asigi volunteer lakh ani lising contractor ena training pigadori Mukhyamantree Nongthomam Biren Singh na hairi Raija asigi khwaidagi sothaba jila singgi manungda ama oiramba Tamenglong jila na hauji khumang yangna chakholagliba asi atei jila singna tamjaningai ni Social media da thagalpa warol amada Mukhyamantree na hai jila asida singnaba kaya mayoknaduna chakhotpa lambiromda changsilakli NDA na luchingba BJP sarkar gi makhada jila asa chakhot thaurangi thabak kaya marum paikhatli thabak singadugi manungda District Court Building FCI Godown Phamung Yangkhai leba District Hospital NLCPR gi makhada paikhatpa Tamenglong Water Supply Scheme National Football Ground Khongsang Tamenglong National Highway 137 Cold Storage amasung 133/32 kV substation project saba loisingkre Masigi matakta 7A site synthetic football tub saba loiduna sanganaba thaurang tauri Tamenglong Mahur amasung Imphal Kangchuk Tamenglong Lambi semjinbagi thabak chathari masigi matakta Tamenglong College ki science block amasung convention hall project sengat sagapagi thabak chathari Mukhyamantree na hai 7A site synthetic football tub asi sangaduna athuba matamda miyamda khusinaragani masina jila asigi naha oriba sanaroi singbu pungning thogotpaga loinana sana khonabagi lamda haithoi singthoiba sing semgatpagi khudong chaba piragani Siri Biren hai Tamenglong da paikhaliba convention hall project sengot sagapagi thabak khumang yangna changchili hall asi saba loirba matung kala sanskriti amasung jati singgi mafam ama oiragani Pradhan Mantri Ayushman Bharat Health Infrastructure Mission PM Ebhingi Makhada District Hospital Thawalgi Critical Care Block ama sanaba Pradhan Mantri Narendra Modi na hayeng video conferencing gi kuthangda jatra hullagani Pradhan Mantri na Nai Delhi da laiba All India Institute of Ayurveda AIIA da pangthokpa mapan suba Ayurveda numit ta District Hospital Thawalda Critical Care Block yauna tongan ba health infrastructure khargi sangagani kharagina jatra hungani Pradhan Mantri na thauram mapam aduda hek thungbaga AIIA gi campus satuna yengsingani amadi mapam aduda pangthopa thauram amada Ayurveda gi lamda khang hairaba mioi ahumda National Dhanwanti Ayurveda Award khusinagani Madugi tungda Pradhan Mantri na Ayush Mantraloy Haksel amasung Yaife Yumbal Mantraloy Department of Pharmaceutical amadi Employee State Insurance Corporation gi tongan ba project sing jatra hungani amasung sangagani masigi tungda Pradhan Mantri na beneficiary singda Ayushman card khusinagani Thauramadu Kendra gi Haksel amasung Yaife Yumbal Mantri Jagat Prakash Nadda Labor amasung Employment Mantri Dr. Mansukh Mandavia Labor amasung Employment gi Raija Mantri Shobhakaran Laje Haksel amasung Yaife Yumbal gi Raija Mantri Anupriya Patel Ayush gi Raija Mantri Pratap Ganpat Rao Yadav Saruk Yagani Manipur gi oina Directorate of Health Services Manipur amasung State Health Society Manipur na sinba tharomduda Mukhyamantree Nongthomam Biren Singh amasung Haksel Mantri Dr. Sapam Ranjana Singh ba saruk yagani Relief camp ta leiba miyamna sajaba pothok sing sarkar na Diwali amasung Ningol Chakoba kumai mamangda loksan biu haina relief camp ta leiba singna sarkar gi pungning chingsilakli inmate singna sajaba polam sing raija sarkar na loksin duna yon bigani haina loktok ki ba laikrabani amaromda Ningol Chakoba kumai gi mangwena relief camp ta leiba miyang gi damak tongan ba thorang sing paikhatlagani haina Mukhyamantree Nongthomam Biren na phongdok ki ba wapam su laikrabani masigi matangda paudam ama Mamang chahigi me ahumdagi thorokhiba irang na maram oiraga tongan mafam singdagi lanjena duna relief camp singda leiriba miyamgi senthok lambi kharada oiraba sula hennabagi wakhalonda Rajya Sarkar na tongan ba training kaya pikhi madugi manungda hai achar semba candle duk basket amadi mora sabana chingba yauna fisalonsagi oiba training kaya su pikhi training phanglaba matungda polam singasi puthokpa horokpaga lonena yonpham leitabadagi lambi thoktuna yonba horakhi Tungda Rajya Sarkar na makoina sariba polam singadu loksinduna yonbigani hana lauthokhi lonena ahan matagaki oina relief camp sariba polam singadu sarkar na lauduna yonbikhi adubu
ꯍꯧꯈꯤꯕ ꯊꯥ ꯃꯉꯥꯔꯣꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯁꯔꯀꯥꯔꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯧꯕ ꯂꯥꯛꯇ꯭ꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯃꯈꯣꯏꯅ ꯁꯥꯖꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯧꯕꯤꯌꯨ ꯍꯥꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯕꯤ ꯃꯤꯑꯣꯏ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈꯤ ꯊꯥ 6-7ꯒꯤ ꯃꯃꯥꯡꯗꯗꯤ ꯋꯥꯟꯁ ꯑꯃꯨꯛꯈꯛꯇꯤ ꯂꯥꯛꯄꯤꯔꯝꯃꯦꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯃꯦꯠꯁꯤꯡꯅ ꯁꯥꯖꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯂꯧꯈꯠꯄ ꯂꯥꯛꯄꯤꯗꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯃꯃꯥꯡꯁꯤꯗ ꯒꯃꯦꯟꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠꯆꯩꯁꯤꯡꯁꯦ ꯑꯝꯇ ꯂꯧꯈꯠꯄ ꯂꯥꯛꯄ ꯍꯥꯏꯅ ꯑꯩ ꯒꯃꯦꯟꯒꯤ ꯁꯥꯏꯠꯇ ꯊꯝꯖꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯌꯥꯝꯒꯤꯗꯃꯛ ꯔꯥꯖ꯭य ꯁꯔꯀꯥꯔꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯨꯝꯍꯩ ꯃꯥꯡꯑꯣꯏꯅꯅ ꯃꯤꯑꯣꯏ ꯑꯃꯃꯝꯗ ꯂꯨꯄꯥ 1,000 ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯧꯊꯣꯛꯈꯤꯕ ꯑꯁꯤꯃꯛ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯈꯔꯗꯤ ꯁꯥꯐꯔꯒꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯥꯖꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯁꯨ ꯂꯩꯕꯤꯔꯕꯗꯤ ꯃꯈꯣꯏꯗ ꯍꯦꯟꯅ ꯈꯨꯗꯣꯡ ꯆꯥꯍꯟꯒꯅꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯔꯀꯥꯔ ꯈꯛ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯤꯌꯥꯝꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯂꯩꯕꯤꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜ ꯏ ꯄꯥꯎꯒꯤꯗꯃꯛ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯄ꯭ꯔꯦꯝꯆꯥꯟ MSPDCL na ngasi tongan mafamsingda thihumbi thabak chatabada Bishnupur Division dagi mioi ani Imphal Electrical Division 1 dagi mioi taruk Imphal Electrical Division 3 dagi mioi ahum punna mioi taramathoi mai huralaga thalambagi damak phare masigi mathakta mai gi khazna thiramdaba consumer tarani thoigi mai kakthale hari paugi maraktana tenba break ama NABH Phanglaba AOI Babina Specialty Hospital asida Medical Surgical Radiation Oncology Nuclear Medicine laying bagi khudong chaba vizari state asida ahan ba oina thyroid cancer gi iodine therapy haubaga loinana cancer khangdoknaba PET CT scan leiraba hospital ni CMHT PMJY card paiba amasung government employee singisu laying bada khudong chaba vizari doctor singna tumor board phamduna anaba singi laying da chawna mating pangli akupa marol gi damak AOI Babina Specialty Hospital Sajiva Jail Road Khabaisoi Imphal East Tanabiu tabiriba pawasi Akasbani Imphal dagini World Zoonosis Day ga mari lena ngasi Imphal East lagi nungoi awang lekai community hall da thawrama mapang tokre CMO Imphal East kaloinana district surveillance officer Imphal East modu amasung Chanahanbi Memorial Trust Paurabi amadi village development committee nungoi awang lekai ga punna sinba tharam aduda Manipur Handloom and Handicraft Development Corporation gi chairman KH Ibomcha Rajya Sarkar gi state surveillance officer Dr. Sanasam Gopal Singh CMO Imphal East Dr. L Indira Sombung Gram Panchayat administrative committee gi chairperson and Dhaneswar Singh saruk yaki Thauromadugi warol piroduna MLA Ibomchan hai lamdamasda khwaidigi hena soiriba asi thaksi khasi lertaba asidagini lamdamasda mama mapa singbo all as home da thambagi chanabi ama lagli basi laibak thibani Thauromaduga mari lenana wangang bada Dr. Sanasam Gopal Singh hai World Zoonosis Day asi sehi kudingi July 3 ta pangthoknai mang hai Manipur gi oina handaki sehi asda miyoi mapan huina sikpadegi leikidre siriba miyoi sing asigi chada marphudi huibu ngaktani hari mang hai sadegi mida sandokpa laina sing thengnabada miyangi mateng yamnamak tangai pade Dr. Gopal hai scruff typhus narba miyoi amabu lai tongba manba layong leibadegi imung manungi miyoi singna maiba maibi tanaduna layeng ningai mamal yamlaba punsi kya mangkhiba leire maramaduna scruff typhus ki chingnaba leirabadi Dr. Singa tanaduna athuma matamda layeng gadabane Hairiba influenza coronavirus mpox monkeypox kaiba sisu thadagi sanmida santorokiba anabaneba sumaina viral disease mayamgi maraksida yamna toina thengnaba viral disease ama hairagadi rabies haiba sisu amaneba hairiba rabies se aikoina kannabagi damakta vaccine puthoe vaccine du matam chana lauragadi kanba ngamba adu matam chahaudragadi kanba ngamdaba adugumba anabado 90% of the rabies ba huidagi santoreba Urban Primary Health Center Sagolban amasung Sagolban Constituency Progressive Committee na sinduna nomayobalem na laing camp ama takhelambam lekai youth club ta pangthokre Library in Higher Education VSAVIS NEP 2020 haiba hiramda nomayoba workshop amang asi Imphal East ki kongbada leiba Standard College ta pangthokre College asigi Library Committee Statistics Department Geography Department amasung IQAC na punna sinduna pangthokiba workshop aduda Manipur University Library and Information Science ki head of department chu oriba librarian in charge Professor C.S. Ibol Singh na resource person oina wangangki thoramaduda college asigi principal Dr. L Basanti Devi Oza Singh non teaching staff amasung mahiroi Singh na saruk yaki
Imphal da laiba GP Women's College ki get the bomb thamjilamabu college asigi mahiroi singna akan mamongda yaningdaba phongdokre thogdok adugi matangda Imphal police station na su motor case ama lokotuna thijenba hokre police ki pawn hai college asigi get the thamlamba bomb adu ayuki pung manga makhai helakpa adwaida lokotuna lamphel gi mafam amada asoi angam yauduna pokhai hankre pawduna makhatan hai CCTV camera gi footage matungina bomb adu mamai mamit khumjinba mioi amana thamjil lambani haiba khangba ngamle makhatana thijenduna chenaba sing phana bathabak lokole thogdok adugi mayokta mairoi singna college mamangda ngasi wakat mifam phamduna thawong adubu yaningda phongdoki wakat mifam aduda mai tampham sangsingda aki akhang pibiganu education free zone ohenbiu haibana singba placard sing paiki Thonokjum Chauba Memorial Charitable Trust na sinduna self-help group singda senthang pi yenthokpagi thoram amangasi Imphal West jilagi manung chana leiba chingjamai thongam lekai da pangthokre thoram adula trust asigi managing trustee Thonokjum Roman hai nupi singda sakti pibagi saruk ama oina makoigi hingbagi thak wangkhat anabagi pandamda nupi singtagi oiba self-help group tara marida ahanba tangkaki oina senthang sing yenthokpani Manipur Home Guard personnel sing na loriba thodang sing miam da khangan bagi pandam da English sing ani kunmanga gi wall calendar phongkre Manipur Home Guard Employees Welfare Association gi makada calendar adu ngarang luang sangbam da leba loop asigi president Y Mangi gi yumda phongki loinana Rajya Sarkar na Home Guard sing gi pipam thokpa sing matam chana pithopiu haina association gi president na appeal tori All India Trade Union Congress Manipur State Committee na hairi Manipur gi aseng mangam khai gi lam khangba sing gi ayaba yauduna Bharat Myanmar border fencing tawba yaroi Akas Bani Imphal digi pau tabiri Yuba Apartamida scheme gi makada lebak asigi volunteer lakh ani lising kuntratre hena training pigaduri scheme asigi makada NCC Nehru Yuba Kendra Sanghathan NSS amasung Bharat Scouts amachung Guides ki volunteer sing training pigani Nai Delhi dangasi National Disaster Management Authority sem ki bagi kunchuba kumon toromda Kendra gi Home Secretary Govind Mohana scheme asi haudoki bani scheme masina volunteer singbu mahok sana thola pa kudong tibasing thenana bagi damakta na singbu training pigaduri mani haujik sana bagi pau Kshetrimayum Premchand dagi Manipur Kang Association Sinuna, Obagai Awang Lekai de Leba, Walida Kang Tariba, Humbudaruk Suba, Sarchuchan, KCSICBE Memorial, League Come No Out Open Kang Tournament Ki, Risanakiba Mesta, Loko Kuampat Amasung, Hok Hyang Lam Obogai, Panjil Mapan Mapanda, Drojar Kre. District Sports Association, Chandel Situna Tariba, First Division Football League Ki Final Da, Kongjon Youth Club Amasung, Jiotlang SYC Tenderagadi. May sanakiba semi-final da Kongjon Youth Club na Jafau Youth Club pu Panjal Ahum Anida amasung Jiotlang SYC na Sasabu Panjal Ahum Anida Thoiduna final changki. Amaromda Association Association Jiotlang Ground Jathariba Second Division Football League ki ngasi sanakiba da Mahamani Youth Club na Jafau Baja Youth Club pu penalty da Panjal Manga Ahum da aduga Lambung YCC na Chumbai FC pu Panjal Mari Ahum da Thoiki. Ka Manipur College Siduna Haujuk Jathariba A Pratap Memorial Manipur University Inter College Football Tournament ki ngasigi match singda KP College na Moirang College pu Panjil Mari Ahum da Regional College na Standard College pu Panjil Ahum Sinoda Kaksing Kunau College na Lilong Harabi College pu Panjil Mari Ahum da amasung Mangolgambi College na YKK College pu Panjil ani amada thoiki Kumalampa Hockey Stadium Thariba Ahanma Master Hockey Tournament ki Nupa Gida Maida Basikong na THSA bu Panjil Ahum Amada amasung Seyona TWC bu Panjil Taruk Amada Thoikre Nupi ki Mesana Maida na YICIC bu Panjil Anisinoda Thoike Manipur Amateur Body Builders Association Sinuna Tamaridak Suba Mr. Kanglai Park Lesingani Kunmari Ngarang GM Hall da Pangthokre Championship aduda Prabhati Fitness Center Wangkhaina Overall Team Champion Oikre KBB Gym Tera Sapam Rekna Runner-up Takre Chennai da November Mari dagi Hauduna Pantokadoriba Tramari Shuba Hockey India Seniors Men's National Championship ta Lisingani Kunmari da Thro Yagadoriba Manipur gi Senior Hockey Team da Yunako Group na Lupa Lak amagi mateng pikre Selgi mateng adu Yunako gi Managing Director Ningomam Irabantana Manipur Hockey Team gi Head Coach amasung Sanaroi Singda Kusinaki Rajesh Thagachari Premchand Aroibada Maroiba Pau Mukhyamantri Nongthomam Biren Singh Hairi Rajya asigi khwaidagi sothaba jila singi manungda ama oiramba Tamenglong jila na hawjik khumang yang na chakholagliba asi atai jila singna tamjaningai ni Pradhan Mantri Narendra Modi na hayeng video conferencing gi khudangda District Hospital Thawal da Critical Care Block sanaba jatra hulagani State Surveillance Officer Dr. Sanasam Gopal Singh Hairi Manipura sadagi mida sandokpa laina sing thengnabada miyangi mateng tangai phade
GP Women's College Gate bom thamjilamabu mahiroi akan mamongda yaningdaba phongdokre thogdok asigi matangda police na thijinba hokre amasung yuba apada mitra scheme gi makhada leibak asigi volunteer lak ani lising 38 hena training pi gadori Paulo Jare